Langol Saba Alternative Housing Complex Sangaduna Miyam the Kusinakre Union Territory Ahum Thokna Manipur Thugaibagi Wapham Leite Chief Minister Pawasi Ngasinung Til Fonkiba Pandam Pausi the Gilakwatsavanay Waining Boysano Manipur Kaibadi Yaroi Union Territory Ahum Thokna Manipur Thugaibagi Wapham Leite Aikoi Amataway Namaga Maga Cooperation Pinaravade Manipur da Ahong Purak Payam Lai Tungi Mirol Wadanaba Aikoi Masel Amataway na Wakal Sungshin Naduna Kong Tang Bamatautai Haina Chief Minister N. Birena Pongokre Lamphel Gilangol Game Village Housing and Urban Development Corporation Limited Hudko Amasung State Government Ki Sentangi Makada Planning and Development Authority PDN Wag Agency Waiduna Lupa Crore Yankai Ganipan Sangna Sakiba Alternative Housing Complex Ngasi Chief Minister Nongthongbam Birena Sangaduna Miyam da Kusinakre Manipur Municipal Administration Housing and Urban Development Mahutna Sinduna Chief Minister N. Birena Athoiba Mithung Waiduna Pangthokiba Sangabagi Thoramaduda Minister Singh Thongambi Sojid Govindas Konthokjam T.S. Basanta Kumar MLA Singh K.S. Ibomsa Sarasam Premchandra Thongam Santi Saik Nurul Hassan Thangjam Arun Kumar Hudko Amasung Nipani Infra and Industry Private Limited ki official Singh Mahut ki Commissioner Waina official Singh Su Saruk Yakhe Sangabagi Thoramaduda Wangang Laduna Chief Minister Nongthongbam Birena Hai Manipur gi miyam nungai na thambay basi lamdam asigi politician singi pandam ne Laubuk to yung sajan bagi thabag asi toklase masina state asigi pothok puthok ningai mafam leisilaktre asigumba thabak thauram asi thingbada miyam na su mateng pangbiyo Lairik haiba laisu khangba haiba se English lon ba haiba du natte miyam gi ihul khangna aikoi punna hingmina bagi wakhalon khanba ngamba dubo Laisu khangba kauwe laingak na semgaliba quarter singda patata sinba yauna magi apamba Laisang sajan bagi thabag asi wakhal yaudaba bagi khudam ne asigumba thabak thauram sing asina Purup Kanglup ki marakta wakal taminadaba kaya ama thorokna bagi machak oirakane Aikoina thabak ama tauba mina kari khankhini haibage common sense leiramlabade irang asisu thoklamdaba yai Aikoina hojik thengnariba awaba se mamanggi mirol singna soiram bagini haina phongdokhe mahangna makha taraduna tampakta leriba labuk amade paturel yamna maru oi masi aikoina kandaba yadaba ne Umang kok thoklakpana state asida ising walakpa yabagi fibam lakpadage Laingak asina groundwater singnabagi project kaya paikhatke Lupa crore chatruklom thadaduna lamphel pat ki water body semgatuna recreation gi mafam semgalakle masimak lamdam asigi miyam gi wakhal pothapam ama pinaba paikhat palainga ki khongthang ne lamphel pat pu amuga na yokhalakpadage matam kaya uba phangludraba uche kaya ngasi de lamphel patta saktara rehai khe Tungi mirol wadanaba aikoi masel amatoina wakhal sungsinduna khongthang ba mathau tai hai khe Chief Minister na hai punan lam acre 2.16 chauba lamgi sarukta lupa crore yankai ga nipan sangna Alternative Housing Complex ase chahi ani gi manungda mapungpha na saba loisan ba nei lainga asina miyam gi matenga loina na lamda masida chawkhat thorang kaya ama paikhat le chingkhong singya da leiba lawu singu tawna da ba mafam sing masak khangdok paga loina na sigumba project sing makha ta na paikhat khiga nei Umang kokthok pana aikoi gi mahausa gi akoi bagi fibam chauna singnarakli ba sigi matangda Wapham sing thambaga loina na miyam na reserve forest area lam khopsin bidana basu Chief Minister na appeal tawkhe Chief Minister na makha taraduna langol sing da hana view tower ani saduna thamlam liba sigi mathakta anoba view tower ama sana ba laingak na thorang tawbaga loina na view tower asiga lamphel gi water body ge recreation center fauba keval thamlagani hai khe Thauram gi tungda paumi singa unabada Chief Minister N. Birena hai Oiningba oisanu Manipur kaibadi yaroi Union Territory Ahum Thokna Manipur Thugaibagi Wapham Leite State asigi mafam kharada thokle bairang ase laksinaba state amadi central forcinga pau phauna duna cooperation pinaba leire athubada thabak paikhalagani haina phongdokhe Sangabagi thauram adu loiraba matung Chief Minister na lamphel pat rejuvenation gi thabak thauram singsu yengsankhe Sangabagi thauram adu da miyambu taramna okpagi warol piraduna Mahut Commissioner M. Joy Hai Alternative Housing Complex ase Light Gas Steel Frame LGSF na savane LGSF Technology ase RCC Building ga changdamnabada arumbagi changcha do hompu hanthanwana Manipur gumba seismic zone da leiba mafamda de haidiba technology ase yamna chunaba ma oire hai khe ngasi sangariba housing complex ase da punna block manga leibaga loinana dwelling unit chamaga marfu lei haiba Wapham thamkhe